BJP na bot Hurallaga Namduna Leingak Paikhibanina Meeyam ki Khollao Tadribani haina MPCC ki President MLA Meghachandra na BJP ba maral sikre Laibak sin mathongna pangthok liba bot chor gadi chor gi signature campaign thorom Manipur Pradesh with Congress Committee na senduna Kombi FC ki manung chana laiba ibodau sandhong harau thel Kombi dangasi pangthokre thoromadana nongna Congress Party da nongna yaurakraba Kombi dagi social activist Moirang the Meghachandra bu Manipur Pradesh Congress Committee MPCC ki President MLA Meghachandra na taram opagaloina party ki lengyan yan ki Thauram mari lenana wangang laduna MLA Meghachandra na phongdoki bada democracy satpalaiba asida Meeyam ki Khollao BJP ki Leingak asina tabidre masigi maru oiba maramdi BJP na bot Hurallaga Namduna Leingak paibanani ngasidi laibak sinba thongna asiguma kaya asigi mayokta Meeyam punna thengnaminaba signature campaign asi pangthokpani haiki Nauna INC da yarulaba kumbidagi social activist Meghachandra na phongdoki bada kunma thuisuba century ki matamasida kumbi assembly constituency da ana laying sang mahi masing lambi thong afaba thakna bi ising yauna yengu bahiram khudimakta sothaduna leriba kaya asidagi Meeyam gi damak thabuk mapung phana tawba ngamnaba Congress Party yaurakpani thorumadra sar yakiba Meeyam na bot sor gadi sor bot huranba saukridagi logthokadabani Long live Congress Party, long live Rahul Gandhi, BJP na Manipur wahale, BJP na Constitution thugaire haibana singba Khollao kaya lauki. Democracy haibasidi Meeyam gi Khollao tabidre marabasina bhota irai na Hurallaga karabadina Meeyam gi wata rasuyare haiba sanchilakwa aduba Narendra Modi government election commission ga manaraga tawrapasida aikoi madu thengnadabigidamaka lamdam khudimak mafam khudimak satuna asigumba Meeyam ga khanadeinaba amasung asigumba democratic oidaba mawu masidi mayokte aikoina tawbagi khongdamase changsindarakpani